Chauba honaba yamna kanjaba nupa amani mahakna makhoigi khul aduda gari tayar gi workshop ama tawrami chauba numidangi matam oisalakpana mahakki dukal adu thong lonsilamlaga mayumda halaklami Thamban nangbu karaida laigene ai halene nangbo karaida laige nangbo ho tare tholage ai chakhumda laiye Thambansu chakhumda chak thongduna lairamba adagi mahakki mapurubana halakle haiba aduda mahak mapurubigi manak tamna tholaklami Thamban nangbu chai singa loirabro aisu kitangana halakki haidunadi khanbani adubu hekta yati pochei loisalingaida pungsi hekta yaukiba chakti ngasaina loiduna lairabani tamo halakpa ngaiboina ai phau thaba ingang mayam ama loisalabani tamo sune dukando khara ngana changa adi phagadaba yumda nupi ai thanda lewi haribaga se tamo bu kawra malene aisu khara ngana changa kyaiduna khanbani adubu hekta yadaba dukanda su tayar photpa mi yamna laktaba mi lakadra haiduna ngaibani adubu numit takibine hekta hali pot chei losalingai dukan thonglolingai dane hekta thengtokhiba farse tamo chakcharunaba tawrase ado ngasigibu mibu kyam changakine mi gane amata changdeda aina ngasai no ngamadagi thoga numita ga hanjala ibase lupa chama khaktani pusala iba kaidoroba jano khangdi hantak marakse mi ga amata changdi tamo kamai tawni adudi hangchitti marusutai khura chawu sune ngasai la ambani mamang thagi thangodaba sandang du sune handak tha loina phuka katabani hairambani aingonda lupa chani khakleramba adusu chengchak loina wan thokre kamai tawni ti tamo kari su khaluranu se kari du upai lei yana ba tawba haibaduni mamang thagi ne phuka taba hantak thagi ne thanglaga loire kari gumba hayeng ne dawga yadana taya senba mi ama khak changlaga loire maruki pisadi adum konare kanadi chai sing chalu ba tawsi masidane matha sadun leiba hunadi hayeng ne thoba mai rakcharani Kaka aigi bike si ilum lunjungum tawi nungsi sisu khara pepa dawna tawi kaka na yaragadi amuta check tawbiyuba hoi yani ibungo chokki asida ngata phamu aine nangi bike ase amuta check tawduna yenge nang chokki asida ne ngata phamduna potha asumna chawbana UP ama pairaduna tayar aduda thintatlami tayar adu karsu tawbanati nungsit khara petpagi wani chawbana mahakna photnabani haiduna UP aduna thintatuna hohalami ibungo nangi tayar asidi nungsitpu amata yaudine aidine phota yadaw mandebo nangi se soidana hoiramdaw mali karinu ne kaka aina ne haujiktane thauraga laibase nungsit khara petpa mali haiduna kaka da check taw haibagi wani karimta ho khotana amata tawbana te kaka ibungo nangna khangdabo oiramgani nangi tayar ase makhun pikna horamgani aduna nungsit ado tapna tarakpa aduda nangna khangdabo oiramgani nangi se horini ibungo phari kaka na hori hairabani ne tayar ase photpiro photrabudi ai kamaina thauduna chatkani yare kaka tayar ase lokthokuna ne photpiro kaka asumna chawbuna gari adudigi chaka adu lokthokladuna tayar adu mahakna pholami ibungo haujitina nang gari ase thauba phajana nungairani nangi tayar ase makhun yam launa horame UP gumba amana thinba mali haujitine aina phajana photpirami kaisu tawraroi yam nungaijare kaka ado aphotman bu kyano ibungo lupa chama khaktanida ibungo gari ase amukta check tawbiyu sakasi ipa phajangum tawi nungsit ka se khara petpa dawna tawi nang amukta yengbiyuba hoi tada ai yengjage sakui asida ne tada ngata pothaduna phambiyu ai tadigi chakasingse
ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯍꯣ ꯂꯥꯛꯄꯒ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯐꯔꯦ ꯏꯕꯨꯡꯉꯣ, ꯅꯪꯅꯅꯦ ꯑꯃꯨꯛꯇ ꯃꯃꯨꯠ ꯇꯥꯅ ꯌꯦꯡꯉꯣ꯫ ꯑꯩꯁꯦ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯀꯗꯧꯔꯤꯕꯅꯤ, ꯅꯪꯅꯅꯦ ꯐꯖꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨꯀꯣ꯫ ꯑꯁꯨꯝꯅ ꯆꯥꯎꯕꯅ ꯀꯥꯔ ꯑꯗꯨꯒꯤ ꯇꯌꯥꯔ ꯑꯗꯨꯁꯨ ꯌꯨꯄꯤ ꯑꯃ ꯄꯥꯏꯗꯨꯅ ꯊꯤꯟꯇꯠꯂꯝꯃꯤ꯫ ꯀꯥꯔ ꯑꯗꯨꯒꯤ ꯇꯌꯥꯔ ꯑꯗꯨ ꯄꯣꯈꯥꯏꯔꯛꯂꯗꯨꯅ ꯆꯥꯎꯕ ꯑꯗꯨ ꯄꯥꯏꯊꯣꯛꯇꯨꯅ ꯂꯪꯃꯥꯏꯗ ꯂꯣꯡꯉꯒ ꯇꯥꯔꯝꯃꯤ꯫ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ, ꯒꯥꯔꯤ ꯅꯨꯡꯁꯤꯠ ꯑꯁꯤ ꯆꯦꯛ ꯇꯧ ꯍꯥꯏꯔꯒ ꯅꯪꯅ ꯌꯨꯄꯤꯅ ꯑꯃꯨꯛ ꯊꯤꯟꯇꯠꯂꯤꯕꯁꯤꯕꯨ? ꯅꯪꯒꯤꯁꯦ ꯎꯁꯤꯠꯇꯕꯒꯤ ꯋꯥꯔꯣ? ꯇꯥꯗ, ꯁꯥꯎꯕꯤꯔꯅꯨ, ꯑꯩꯁꯨ ꯕꯥꯞ ꯑꯃ ꯇꯧꯔꯨꯔꯦ꯫ ꯑꯩꯁꯨ ꯊꯤꯟꯒꯦ ꯍꯥꯏꯗꯨꯅ ꯊꯤꯜꯂꯨꯕ ꯅꯠꯇꯦ꯫ ꯇꯥꯗꯒꯤ ꯇꯌꯥꯔ ꯑꯁꯦ ꯑꯩ ꯑꯍꯟꯕ ꯑꯃ ꯁꯣꯏꯗꯅ ꯁꯤꯟꯖꯔꯒꯦ, ꯇꯥꯗ ꯁꯥꯎꯕꯤꯔꯅꯨ꯫ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯇꯌꯥꯔ ꯑꯁꯦ ꯍꯧꯖꯤꯛꯃꯛ ꯊꯨꯅ ꯁꯤꯟꯒꯗꯕꯅꯤ꯫ ꯑꯩꯁꯦ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯆꯠꯀꯗꯧꯔꯤꯕꯅꯤ, ꯂꯝꯁꯨ ꯌꯥꯝꯅ ꯁꯥꯡꯉꯤ, ꯌꯥꯝ ꯊꯨꯅ ꯅꯪꯅ ꯁꯤꯟꯒꯗꯕꯅꯤ꯫ ꯇꯥꯗ, ꯉꯥꯏꯍꯥꯛꯇ ꯆꯧꯀꯤ ꯑꯁꯤꯗ ꯐꯝꯕꯤꯌꯨ, ꯑꯩ ꯇꯥꯗꯒꯤ ꯇꯌꯥꯔ ꯑꯁꯦ ꯌꯥꯝ ꯊꯨꯅꯅꯦ ꯑꯍꯟꯕ ꯑꯃ ꯁꯤꯟꯖꯔꯒꯦ꯫ ꯇꯥꯗ ꯉꯥꯏꯍꯥꯛꯇ ꯐꯝꯕꯤꯌꯨ, ꯁꯥꯎꯕ ꯌꯥꯗꯦ ꯇꯥꯗ, ꯑꯩꯁꯨ ꯁꯣꯏꯈꯤꯕꯅꯤ꯫ ꯆꯥꯎꯕ ꯃꯍꯥꯛꯅ ꯇꯧꯔꯨꯔꯕꯅꯤꯅ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯇꯌꯥꯔ ꯑꯃꯟꯕ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯇꯌꯥꯔ ꯑꯍꯟꯕ ꯑꯃ ꯃꯍꯨꯠ ꯁꯤꯜꯂꯝꯃꯤ꯫ ꯇꯥꯗꯒꯤ ꯇꯌꯥꯔ ꯑꯁꯦ ꯑꯍꯟꯕ ꯑꯃ ꯁꯤꯜꯂꯕꯅꯤ, ꯑꯗꯣ ꯇꯥꯗꯒꯤ ꯍꯥꯟꯅꯒꯤ ꯇꯌꯥꯔ ꯑꯁꯤꯁꯨ ꯀꯥ ꯍꯦꯟꯅ ꯐꯕ ꯑꯣꯏꯗ꯭ꯔꯦ꯫ ꯑꯍꯟꯕ ꯑꯃꯁꯨ ꯁꯤꯜꯂꯕꯅꯤꯅ ꯇꯥꯗꯁꯨ ꯁꯦꯜ ꯈꯤꯇꯪꯗꯤ ꯍꯥꯞꯄꯤꯔꯝꯃꯨꯗꯅ꯫ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯁꯦꯜ ꯍꯥꯞꯄꯨꯔꯗꯧꯔꯤꯕ? ꯅꯪꯅ ꯇꯌꯥꯔ ꯑꯁꯤꯕꯨ ꯌꯨꯄꯤ ꯑꯗꯨꯅ ꯊꯤꯟꯇꯠꯂꯒ ꯄꯣꯒꯦ ꯄꯣꯈꯥꯏꯍꯜꯂꯒ ꯀꯔꯤꯒꯤ ꯑꯩꯅ ꯁꯦꯜ ꯍꯥꯞꯄꯨꯗꯣꯏꯅꯣ? ꯑꯩꯅ ꯅꯉꯣꯟꯗ ꯇꯌꯥꯔ ꯁꯤꯜꯂꯨ ꯍꯥꯏꯈꯤꯕ꯭ꯔꯣ? ꯅꯪꯅ ꯄꯣꯈꯥꯏꯍꯜꯂꯕꯅꯤꯅꯅꯦ, ꯅꯪꯅ ꯁꯤꯟꯕ ꯍꯥꯏꯕꯁꯤꯗꯤꯅꯦ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯑꯩ ꯅꯉꯣꯟꯗꯅꯦ ꯁꯦꯜ ꯍꯥꯞꯅꯤꯡꯉꯥꯏ ꯂꯩꯇꯦ, ꯑꯩ ꯊꯦꯡꯉꯦ ꯆꯠꯂꯒꯦ꯫ ꯑꯁꯨꯝꯅ ꯉꯥꯡꯂꯝꯂꯒ ꯅꯨꯄꯥ ꯑꯗꯨ ꯒꯥꯔꯤ ꯑꯗꯨ ꯀꯥꯈꯠꯂꯗꯨꯅ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯥꯎꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯑꯩꯒꯤ ꯉꯁꯤꯒꯤ ꯗꯥꯎ ꯑꯁꯤꯕꯨ? ꯍꯌꯦꯡ ꯃꯔꯨꯞ ꯇꯥꯏ, ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯇꯧꯔꯨꯕꯅꯤ, ꯑꯗꯨꯕꯨ ꯗꯁꯥ ꯇꯥꯅꯕ ꯇꯧꯔꯨꯕꯒ ꯆꯞ ꯃꯥꯟꯅꯔꯦꯗꯅ꯫ ꯁꯦꯜꯁꯨ ꯑꯃꯠꯇ ꯐꯪꯍꯧꯗꯕ, ꯑꯗꯨꯒ ꯇꯌꯥꯔ ꯑꯍꯟꯕ ꯑꯃꯁꯨ ꯁꯤꯟꯈꯤꯕ꯫ ꯈꯪꯒꯅꯤꯗ ꯉꯁꯤꯗꯤ, ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯔꯒ ꯗꯨꯀꯥꯟ ꯃꯃꯥꯡ ꯑꯁꯤꯗ ꯌꯨꯄꯤ ꯃꯌꯥꯝ ꯑꯃ ꯆꯥꯏꯊꯣꯛꯇꯨꯅ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯣꯟꯒꯦ ꯈꯪꯒꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯝꯃꯤ꯫ ꯆꯥꯎꯕ ꯌꯨꯄꯤ ꯃꯌꯥꯝ ꯑꯃ ꯄꯥꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟ ꯃꯃꯥꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯝꯕꯦꯜ ꯑꯗꯨꯗ ꯁꯤꯟ ꯊꯨꯡꯅꯕ ꯌꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯆꯩꯈꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟ ꯑꯗꯨꯕꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯌꯨꯝꯗ ꯑꯃꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯝꯕꯥꯟ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯑꯩ ꯍꯜꯂꯛꯑꯦꯅꯦ꯫ ꯀꯔꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯕꯨ? ꯇꯥꯔꯦ ꯇꯥꯃꯣ, ꯑꯩ ꯆꯥꯛꯈꯨꯝꯗꯅꯦ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯂꯣꯏꯁꯜꯂꯤꯌꯦ, ꯊꯣꯛꯂꯛꯑꯒꯦ꯫ ꯑꯁꯨꯝꯅ ꯊꯝꯕꯥꯜ ꯑꯗꯨ ꯃꯄꯨꯔꯣꯏꯕꯅ ꯀꯧꯕ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯍꯥꯛ ꯆꯥꯛꯈꯨꯝꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯂꯩꯃꯥꯏꯗ ꯅꯥꯟꯊꯨꯗꯨꯅ ꯂꯨꯈꯝ ꯌꯩꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯑꯌꯣꯃ ꯑꯩ ꯁꯤꯔꯦ꯫ ꯇꯥꯃꯣ, ꯑꯩꯁꯦ ꯍꯧꯒꯠꯂꯒ ꯆꯠꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ꯫ ꯈ꯭ꯋꯥꯡꯁꯦ ꯁꯨꯖꯟꯈ꯭ꯔ ꯃꯥꯜꯂꯦ, ꯗꯣꯛꯇꯔꯗ ꯑꯃꯨꯛꯇ ꯆꯠꯅꯕ ꯇꯧꯁꯦ꯫ ꯅꯪꯕꯨ ꯈꯔ ꯇꯞꯅ ꯊꯣꯛꯂꯛꯄ ꯌꯥꯗꯕ꯭ꯔꯣ? ꯂꯩꯕꯥꯛꯁꯤꯗꯕꯨ ꯀꯃꯥꯏꯅ ꯅꯥꯟꯊꯨꯔꯤꯅꯣꯕ? ꯃꯤ ꯈ꯭ꯋꯥꯏꯅ ꯇꯥꯏꯝꯁꯇ ꯆꯠꯂꯒ ꯅꯥꯟꯊꯨꯕꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯕ, ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯁꯤꯠꯂꯒ ꯅꯥꯟꯊꯨꯔꯤꯕꯅꯦꯕ꯫ ꯇꯥꯃꯣ, ꯉꯥꯡꯗꯨꯅ ꯁꯨꯝ ꯂꯩꯔꯅꯨ, ꯗꯣꯛꯇꯔꯗ ꯑꯃꯨꯛꯇ ꯆꯠꯅꯕ ꯇꯧꯁꯦ꯫ ꯈ꯭ꯋꯥꯡꯁꯦ ꯅꯥꯕꯅ ꯌꯥꯗ꯭ꯔꯦ, ꯁꯨꯝ ꯉꯥꯡꯗꯨꯅ ꯂꯩꯔꯅꯨ, ꯆꯠꯅꯕ ꯑꯝꯇ ꯇꯧꯁꯦꯕ꯫ ꯑꯁꯨꯝꯅ ꯊꯝꯕꯥꯜ ꯑꯃꯗꯤ ꯆꯥꯎꯕ ꯃꯈꯣꯏ ꯑꯅꯤ ꯗꯣꯛꯇꯔ ꯆꯠꯄꯅꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯎꯕꯅ ꯉꯁꯥꯏ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟ ꯃꯃꯥꯡꯗ ꯍꯨꯟꯇꯣꯛꯂꯝꯕ ꯌꯨꯄꯤꯁꯤꯡ ꯑꯗꯨ ꯆꯥꯎꯕꯗꯤ ꯀꯥꯎꯗꯅ ꯒꯥꯔꯤ ꯑꯗꯨ ꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯒꯥꯔꯤ ꯑꯗꯨ ꯄꯝꯆꯔ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯊꯝꯕꯥꯜ, ꯒꯥꯔꯤ ꯑꯁꯤꯗꯤ ꯆꯀꯥ ꯑꯅꯤꯃꯛ ꯂꯣꯏꯅ ꯄꯝꯆꯔ ꯑꯣꯏꯔꯦ, ꯀꯃꯥꯏ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯇꯥꯃꯣ, ꯒꯥꯔꯤꯁꯨ ꯄꯝꯆꯔ ꯑꯣꯏꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯩꯗꯤ ꯈꯣꯡꯅ ꯍꯧꯒꯠꯂꯒꯁꯨ ꯆꯠꯄ ꯉꯝꯂꯣꯏ, ꯀꯃꯥꯏ ꯇꯧꯗꯣꯏꯅꯣꯕ ꯇꯥꯃꯣ? ꯐꯔꯦ, ꯑꯥꯗ ꯂꯩꯔꯤꯕ ꯊꯦꯂꯥ ꯑꯁꯦ ꯃꯁꯤ ꯑꯩ ꯂꯧꯔꯨꯔꯒꯦ, ꯅꯪ ꯃꯁꯤꯗ ꯍꯤꯞꯄꯨ꯫ ꯑꯩ ꯊꯦꯂꯥ ꯑꯁꯤꯗ ꯅꯪꯕꯨ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯏꯜꯂꯒꯦ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅꯤ ꯎꯄꯥꯏ ꯁꯨꯛꯂꯩ ꯍꯦꯛ ꯂꯩꯔꯔꯣꯏ꯫ ꯑꯩ ꯊꯦꯂꯥ ꯑꯁꯦ ꯂꯧꯔꯨꯈꯤꯒꯦ ꯑꯝꯇ꯫ ꯑꯁꯨꯝꯅ ꯆꯥꯎꯕꯅ ꯊꯦꯂꯥ ꯑꯗꯨ ꯂꯧꯔꯨꯔꯕ ꯃꯇꯨꯡ ꯊꯦꯂꯥ ꯑꯗꯨꯗ ꯊꯝꯕꯥꯜ ꯑꯗꯨꯕꯨ ꯍꯤꯞꯄꯜꯂꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯏꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯅꯥꯕ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯤ꯫ ꯃꯍꯥꯛꯅ ꯇꯨꯁꯟꯕ ꯑꯗꯨꯗ ꯃꯈ꯭ꯋꯥꯡ ꯑꯁꯤ ꯈꯔ ꯁꯨꯖꯟꯈꯤ ꯇꯧꯕꯅꯤ꯫ ꯑꯩꯅ ꯀꯥꯞꯂꯤꯕ ꯍꯤꯗꯥꯛ ꯑꯁꯦ ꯃꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯅꯈꯣꯏ ꯌꯨꯝꯗ ꯍꯟꯕ ꯌꯥꯔꯅꯤ꯫ ꯗꯣꯛꯇꯔ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ, ꯗꯣꯛꯇꯔꯒꯤ ꯇꯧꯕꯤꯃꯜꯁꯦ ꯈꯛ ꯀꯥꯎꯖꯔꯣꯏ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯁꯨ ꯄꯣꯊꯥꯍꯧꯔꯣ, ꯑꯩꯁꯨ ꯑꯇꯣꯞꯄ ꯔꯥꯎꯟ ꯈꯔ ꯆꯠꯀꯗꯧꯕ ꯂꯩꯔꯤ꯫ ꯑꯩꯅꯦ ꯅꯈꯣꯏꯒꯤ ꯗꯤꯆꯥꯔꯖꯀꯤ ꯆꯦ ꯑꯗꯣ
ꯁꯤꯁꯇꯔꯗ ꯁꯤꯟꯅꯔꯝꯃꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯆꯥꯎꯕ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯄꯪꯆꯔ ꯑꯣꯏꯈꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯇꯧꯔꯨꯕꯗꯒꯤꯅꯤ ꯍꯥꯏꯕ ꯑꯗꯨ ꯃꯍꯥꯛ ꯈꯪꯖꯔꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯐꯠꯇꯦ ꯍꯥꯏꯕ ꯑꯗꯨ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯋꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯊꯝꯕꯥꯜ, ꯅꯪ ꯉꯥꯏꯍꯥꯛꯇ ꯂꯩꯔꯝꯃꯨ, ꯑꯩꯅꯦ ꯗꯨꯀꯥꯟꯕꯨꯛꯇꯪ ꯐꯠ ꯆꯠꯂꯨꯈꯤꯒꯦ, ꯑꯗꯨꯒ ꯑꯩ ꯌꯨꯄꯤꯁꯤꯡ ꯑꯗꯣ ꯈꯨꯟꯇꯣꯛꯂꯝꯂꯒ ꯐꯠ ꯂꯥꯎꯅ ꯂꯥꯛꯂꯒꯦ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯤꯁꯤꯡꯗꯣ ꯈꯨꯗꯣꯡ ꯂꯣꯏꯅ ꯊꯤꯕ ꯇꯥꯔꯦ꯫ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯄꯪꯆꯔ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯍꯤꯗꯥꯛ ꯀꯥꯞꯄ ꯉꯥꯏꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ꯫ ꯑꯁꯨꯝꯅ ꯆꯥꯎꯕ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟ ꯇꯝꯅ ꯂꯥꯛꯇꯨꯅ ꯃꯍꯥꯛ ꯇꯥꯔꯤꯕ ꯌꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯣꯏꯅ ꯈꯨꯟꯖꯜꯂꯝꯃꯤ꯫